Ngarangi aingonda siba false allegation duga mari leinana police singna police ki yamlaba team mama ai yumda changchalaga pung ani muki chang thiba humba rate chathagiba ahan anaba leiba amadi ichanupi nupi macha sing leiraba bawbuda ahan anaba leiye khangna yumjida otlamaga chatkrabagi matungda ibok se masa kanna leirambe ibok se pakhatpana maram oiraga hojik sigi phibam da unconscious leire oxygen thajali masigi praichit pumnamak false allegation piriba akhoi gi chilnaw sing dana madugi daito pugadabni makoina thoudok ghotana thoe haiba matam dudadi ai isamak angang singa lairik ta aga lairik paminaraga leiba matamni madugi CCTV footage leibani adubu seranana pau tamjalaga popilal yawi haina seranana haijalaga police singduna achumaran khangdabida otkhai khotkai ba pung ani hena thiba humbai chathabuduna ibok sigi phibam da leiribani aikhoi gi damakti ibok sini imani ipani adubu masa kanna leihoba ibok ngarang chak charaga hidak chara harauna tumgraba ibok se ngarang nungdangi ghotana aduna maram orega huji oxygen thajal leiri masi khudingmaki daito praichit se seranana false allegation piri bichilaw singna loina pugadabni haido haijani ai husing ma yumda lei ai safe and sound ai yumda lei